Lamda masir nongmagi tahai uhidaba Thoudok kaya thokpa hengalakpaga loinana ngarang numidang Thoubal Police Station gi manung chanba Thoubal ningomamda hek pokminaba manawnupana masagi license Nongmei na Kappagi Thoudok Amada Mayamba Leikhidre Police ke pau gi matung ina Thoudok asi ngarang numidang pung 4:30 tabada thokibani Thoudok aduda Leikhidraba Mayamba adugi chahi Nifutaret Suraba Maming Sapam Swaminat Kawi Mahakpo Nongmei na kaplam liban manaw nupa adugi maming na Sapam Somorjit chahi nifuhumdoi apokpo ibomcha kawi Thoubal ningombam singam leiraktagi ni hairi Pawasina hai Nongmei na kaplam liba Sapam Somorjit Police na fagat khibaga loinana Leikhidraba Mayamba Sapam Swaminatsu Jenims Kimirel sangda thamkhre Leikhidraba Mayamba Swaminat mayum panba kuidriba miyoi ni hairi Press na phangba pauda Leikhidraba Mayamba Swaminat asi Thoubal Tomjingda leiba Anandapurna English School da oja oibani aduga manaw nupa Somorjit na ATM butta sel hapa chatpa singi security oina leibani hairi